Karigino nupina matam chupada bad boy da ngauriba marup miyamsu uraba natro afaba nupadi good morning gi message thai magi birthday ningsingi aduga nupi loinabada kaidanaba hotnai adubu bad boy di pakhumphau toina pibide mabu laknai aduga magi attention phangnaba nupi bu hotnahalli adu oirasu nupina mangonda ngawi karino tawrisibo sumaina adum ngaunaba jala makhoije natraga masigi marumda karigumba asengba psychology ama leiba jala asengba di karino haibada bad boy da mapangal kanba lamchat manga yawi maduna nupibu attract tawwa ngasidi sigi lamchat khaije mathang khangminasi sigi video se loirakpada nangna khangni science of attraction se amadi hairiba lamchat khaije nasana khara seasonar pasu yai haurasi adudi 1 achetpa confidence na akhwaidagi makokni masina ni nupa amabu khudakta attractive oheliwa wahi amata phongdoktrasu bad boy da migi yabiba daka oide mana mibu impress tawnaba honade masada thajaba amaga loinana khangna chali masaje price amani hanadagi masana khangjaraba dawna no more Mr. Guy haiba lariktugi author psychologist Robert Blower na taami adudi migi yabiba phangnaba honaba nupadi toina thoibide adubu masagi mamalbu masakhangba nupadi magnetic oi confidence haraga napal chawgi natte masidi wakhalonda ahongbani samna hairabada aina daka oide nangna aibu pambagi aina aibu pamjai sigumba nasagi thajaba amaga loinana hingba matamda mina nangi confidence to phawi maru oina nupigi pungning chingjalli magnet tawna 2 nupigi pungning phajanba nupa anambana wa yamna ngangi makoina nupi ama unaba kanda minute kharagi manungda magi punsigi wari pumba lithoi adubu bad boys ti wahi ipong phongdokte makoina haidoi khangandaba yadaba khara maduna nupi bu hena khangingba hangingba phonba adubu kaidongda nupigi pungning mapungphana pelhannaba pulap haidokte makoina sigi marumda leiba psychology di Zeigarnik effect ni masina kari take haibada mina lotion khidaba wari na hena ningsingi mapung pharaba wari budi karigumba kanda khanba yawbra nangna tv show amagi matangda wakhal khanba lepangam dabado masigi maramdi tv show gi episode ki loishalakpada suspense na lotion khiba kanagumba character ama khudong thiba taraga lotion khiba natraga karigumba wahang ama nangonda mami taraga lotion khiba sumaina tawbasina akhoi gi brain da mathang kari oirakani laktak na hali masigi maramdi akhoi gi brain na head tawi phongkhitaba wahangbu bad boys na masi seasonai makhoi gi khudong chabada makhoina khudakta message hande makhoina amukta da punamak share tawde makhoina nupigi wakhalon hendoktanaba dakata ba kharaka phongdoi madugi pura khangba ngamdabuduna nupida hena khangingba hangningba phonba masi tawbasina nupina nangi matangda khanhalli nangona ngaholli 3 ki khangdaba matau ki ba khangdabasi postai masi achumbani nupidi biologically mahusana attracted oi risk loba nupada karigino masigi maramdi lisang sitpa puwarida risk loba kangudi survivor leader warrior oi mina kari hairakani pakhatpa mina yara oidra pakhatpa natraga action loba ngamdaba midi posta ba wali adubu bad boy di khangdaba kari oirakani khangdaba bu taramna oi oiningba oirasu magi wakhalonda leibadu phongdoi mana kiba phawba kandasu action tawi mingondagi permission phangnaba nide direct madu phangnaba honai aduga masinani mabu attractive oibada thingba ngamdriba 4 nupigi pungingbu mai chukatpa ngamba karigumba khara lei nupa anambana nupibu khangba watpa nupina pamde nupa makhoibu happy khak ohenba makhoina pami nupa ama makhoibu karigumba khara phawonba khoirangba surprise saunba ningba kaiba phawonba khallu masigi matangda akhwaidagi addictive oibasi karino tv show ra book ra natraga movies karambano haibada aikoigi emotions pukningda sanabuduni
Bad boy amana masigi effect se asengba punsida sijanai mana laknai ka hena thagatpagi muhutta mana karigumba ama hekta yaba tawde challenge tawi mana surprise tawi mibu kari oirakani tawrakani khanba predictable oide madi sigi magi mataw puningde ikhang khangaudana nungaiba awaba sauningba phawon basina puninggi oiba akanba mari ama semi masina attraction gi foundation ni 5 akanba boundaries nupa anamba nupina thapokhiba matamda thamoi mache tage kai pakhatpa phawi makoina message na thajilli makoina tanei nupibu adubu bad boy na tawrisidi opposite ne pura magi di akanba boundaries laijai kariguma nupina game sanaradi ma react tawde nupina disrespect tawradi mana nupibu thadoga chakhini karigino masigi matawse work tawrise marandi nupine attracted oi masana masabu respect tawba nupada nupa amana nupigi chanadaba lamchat khangba tawdaba matamda nupadugi value do hengalai nupigi wakhalda phawrai karigumba aina mabu lahiningagadi aina khongthangjinduna mang chakhattaba yaroi haiba sumaina tawdana ni bad boy na nungsi warido hongdo ise nupibu tanabagi mahot nupina mabu tanai bad boy gi matangda asengba aduna sida leire asengba bad boys phattaba nate makoidi chumna khak nupa amani attraction karino understand tawba makoidi yamna langtaknaba yamna pamba tawde makoidi yamna needy oide makoini hingi masagi oiba rules ta masina makoibu magnetic oheli khangadabadi karino haibada sigi lamchat kharase bad boys khaktada yawba nate mi ama hektana yawba yai maru oiridi balance thambani amada ka hena yawbadi henjanba yai adubu nangna hairiba lamchat khaije phajana mix tawradi winning combination oini hauji wahang amata hange maru mayam hairiba lamchat mayam sidagi karamba yawi nangonda amadi karamba lamchat no nangna semgatpa daka oirise makhada comment piramu aduga akhoina ningsinggadabadi masidi bad boy oyu haibanate masidi nangi akhwaidagi best version do oyu haibani aduga sigi breakdown se enjoy tawradi like subscribe button do hit tawromu maramdi attraction gi manung hutpa video songi maigeida yoroknaba aduga mathangda amuk thengnadri faudi thona fana confident leina layu amadi kaidongda tanaganu attract taw mijeng tabibagi thagatchari marup mayam mathangi videos good boy versus bad boy mijeng sungsoi soidana tabiyu marup mayam amukhana thagatchari